Kurumjari, ISTV Pau Ming Tabidaba Singbu, Taramnoksari, Ahmed Maruba Pau. Supreme Court ki Justice Sela Mesona, Bisnupurgi, District and Session Judge Court Sangakre. Medical and Education Sector the Kanaguma Matana Apan Bipinu Haina, MP Dr. Mainana, Fungokre. Amadi, Rimsta Angang Unanabagi Operation Tonanabida Kapada, Bipi Maside. Pau Sanuna Pijari. Bisnupur District Court Complex the Nauna Saba District and Session Judge Manipur Court Supreme Court ki Judge Justice J. Sela Mesona Sangakre. Law and Legislative Affairs Department of Sindhu Pangtoki Bathoramadu Commerce and Industries Minister Govindas Kontozam Manipur High Court ki Chief Justice Abed Manohar Sapre Justice N. Kotisur Susurgaki Justice Sela Mesona Judiciary Mapangal Kaliba Makai Mara Sepa Sasnama Labagaloina Santi level and the Mama Wengamgani Haiki Judiciary Bumato Nintina Tawanbada Miam Gisu Chowutodang Lay Indiagi Oina Case Yam the Panduna Lady Basi, a Chowak Kudung Chadaba Mani, Masi Hanta, number Honabada, Sarkar Amadi Aingi, Lam the Tabaktori Basingi, Chowrabatodang Lay Haiki. Is a constant accusation of pendency of cases for a long time and huge number of pending cases all over the country in various parts of the, at various levels of the judicial system, trial courts, high courts, and even Supreme Court for that matter. Now, my dear friends, particularly those who are associated with the judiciary of Manipur. Medical and Education Sector the Kanaguma Matana Apan Pibigano Haina, MP Dr. Mainana Fungokre, Nasi Rimski, Infuntu Suba, Mapo Kumon, Numit Torunga, Marilena, Magno Wapmasi, Fungokivani. Toramaduda, MLA L. Nandakumar, Rimski Director, Professor S. Sakurjit, Zenimski Professor, Y. Ibopisak Amadi Professor, G.S. Moirang Kemsu Serugaki. Institute Asiga Pabamairus in the gold medal Madi Ate Manakia Piduna Ikai Kunabu Utki. That is the Pumkibusina Rimski newsletter, and the souvenir Amasu Miam the release Toki. Loinana Medical Society Rims Amadi Alumni Nauna Taupuraba Musing Miam the Saktaki. Director Professor Sekurjina Sahigi report Piraduna Institute Asi listening Machamapan Hundragani to the Linkatuna Sahi Nifumatu Mapung Fakre Haina. Wafam Tamki Loinana RMC Koromadi Rims Ola Kibane. Rims the Ministry of Health and Family Welfare Gimakadami listening ama Janipan Rom Tabaktori, Tongan Tuanba, Course Kia, Nauna Handugle, Masida Sunatana, Infrastructure Hena, Fagat Hanbagaloina Makatana, Ate, Zakatorangi Infrastructure Kia, Hapchin the Honari Haike. Rims the Pangtokiba Tongan Tuanba, Activity Kia, Miamda, Fongdok Pagaloina, Chauna Hombalak de Haike, MLA and the Kumarna, Kendra Sigmanuda Ladiba Institute Asi, Hawalakumatamda, Tiangnakiba Awabakia, Paudam Laduna, Lamfiel Patkim upon the Sariba Rimski buildings in Section Haningbagi Apamba Fundoki. Institute Asida Anubu Makalgi Technology Amadi, Ahiba Doctor Kia, Labada, Nungaiba Poi Haba Wafum Tamki, Amaram the MP Dr. Mainana, Medical Career Gimatanga, Pritibiki, Oina, Kumang Soxilakiba Asi, the Mijing Changba Chungani, Tongan Tuanba. Matam Queen at Satkataba projects in Paikatuna Institute of Sihen at Sakar Hanaba Wafam Tamki. Tongan Medical Institutions in Ladiba, Doctors in the rural area, Hen of meeting Chambagi Matotai, Education, Hivasi, quite a Gimaru, Amani, Masida, Punna meeting Tamduna Owanba, Purukna Bahonasi, Jainagi, Wak Culture Matotamba, Tangai Fadi, Haigiba Wafam Tamki. An advancement of modern medicine and advanced healthcare facilities, the psyche of the people have started changing with time. This is now, at this juncture we are standing today. I am not going back to the history of this particular institute. Anyway, with this change in the modern medical education, we have started by the then Honorable Union Home Minister, Mr. Y.D. Sawan, late 60s, a hospital for the state. And that has started, of course, as the Superintendent has rightly mentioned in the beginning, the then Excellency the Governor, Mr. D.K. Nehru, had laid the foundation stone of this present medical college, and now it has become the Regional Institute of Medical Science, and this has got a peculiar history of its own. This is one of the only medical institutions in the country which was run under Ministry of Home Affairs.
RIMS ta angang unabagi operation taunaba hidak kapada nupi ama sire thong adubu laikhidrabi nupi aduki imung manung amadi laikai gi miyamna doctor na thoksa dabadagi sikibani haina pendaba phungdokre laikhidrabi nupi adudi ahibam ongbi bizeta sai kunga manga mapuraba e sanatomba lamsang bazar dagini sanatomba na phungdorpada mahaki nupi ase Dr. Jitendra Kauba Dr. Amana layeng duna lakpani haukiba September gi tang 13 da checkup tawada satpada doctor na mahaki nupi gi phibam asi operation tawba yai harakpada RIMS Hospital da admission tawduna leiraki Dr. Jitendra na tang 13 da mahak mapalam da chatkani atopa doctor amada mahaki nupi bu layeng naba sinaram gani haibu wafam khangalam ki ngarang tang 13 gi ayukta pukta naba horakpadagi operation tawnabani haiduna hidak makapki hidak kapkhra matungda masada hakachaba amadi pongkhatpa horaki duty taramba doctor na hidak ama leiraknaba khangalakpadagi hidak adu tongan tongan ba Manipur gi mafam sing amadi jenims ki akoibada thiba matamda hidak adu leiba phangkide mahaki nupi laikidaba asi doctor singna section dabadagi haina pendaba phungdoki Sinamiduna Dr. Usani Sinamidina Mana Rix Lavi operation theatre Masam Yaudabagi Mike PG Masam Suna Tobagi I side Nothing my allergy to a little middle allergy later put it away my could I go dead or Moina I shouldn't put Salaga he that Pamiam Casalaga could I dead or allergy later hyperpotam I sign as he dead or Angang Nuna Lafobang and the logic lady. I know Prazami am the hiding with it I see I awab tare adu I awab tare and Kashulero Tungda Lakadum I see Tamapana Mayam Gaman Levy adu section of the Ishana Tauri Batava Ishana Lowry Mong Pana Doctor Mong Pana Chara Dr. Panas Tanavinaga Mong Pana Tobi Tim Tangdina and Tonga and Hajari. Laikhidrabi nupi gi mabungna phongdorapada RIMS ta anava sing yengnabani haiduna leiriba doctor singna private hospital da anava yengnaba honaduna leire haiki fibam masida sarkarna yengsin bidrabadi lairba praja singa noma nomagi asigumba misi minaki saitheng kya piba hengalakani haibo wafam thamki doctor jingna tawriba problem je masa masa gi clinic loina hange ko masa masa gi clinic singa government gi asuk chawba mogi asuk yam remuneration piro matung da bok tamoina private clinic hangi ji kai gino haibni private clinic hangbai mo tamoina masa gi tawriba duty ji taw tar suguma problem ji kai su thoeba doctor khudima yo masa masa gi private clinic ja chana ba loina mo hona lere adu tar gadi somla kangi government side ta tawriba me anji kana section yeng da tabani aduna masi tawdana ba private clinic sing je masa gi government job tawba doctor jingdi hanghan da bana phayana kal Amaramda Ahibam Bizetabu Doctor na section dabadagi RIMS Hospital da sikibagi matang da lamsang da miyamna wakan mifam chatakre lamda madongi miyoi kyana sarug yakiba wakan mifam aduda sarug yakibi nupi amana phongdorapada mathau musakhang daba sel khaktamak pamba doctor singi masing hengalakpadagi maram chadana misibagi changasi hengalagli asiguma kya si thoktanaba Manipur da leiriba praja khudimangna khongjang changsinba matamoire haiki section dabadagi angangasi inawase hatokibani Asumba, Todosi Levaga, I'm doing a toba, I do Mamma Kangi, my gay shongi, Landam Sigi, Irekai Sigi Horagai Queen, a man from the Tanzari, Madunda Sugumba, Labaktiba Todovase, Masina, Lambda Masida, Mihapung Helagliba, Doctor Singna, Pessimism, Mihapung Helapase, Mase, the Honbigano. Ngarang naga mapalgi nagalana mathukta sinmi singi thabak supam da bom pokhai handuna sinmi mapan hat ki bathongbu je minister okram ibobina condemn tokre je minister gi secretary n Ashok Kumar thador pachero lamada mapalamdagi laklaga thabak suriba miyoi singa asiguma thabak chathaba asi sarkar sina haksin lawi Laikhidraba singi imung manungda lupa lak mari asopa miyoi singa lupa lising yankai amadi ka hena soktaba singa lupa lising tara Manipur sarkarna piragani hari Amaronda MPSC ki president oidaba deputy minister Gaikhangam nasu nagamapal da bom pokhai handuna miyoi kya sikiba miyoi kya amana sokapan nangan kiba thaudok adubu pendaba phongdoragli asiguma thaudok asi pangdaba singi thawungni thaudok sing asida January ba maral leba sing lemna tharoi atuba matamda phaduna ain gyo chedak pigani thaudok aduda laikhidraba singi imung manunggi awabada sarugyabaga loinana asokapan nanglaba singsu atuba matamda fagalakpa oirasun hari ngarang nagamapal da bom pokhai duna misi mina thokiba mafam da NI gi kangbu manangasi yengsin kre pokhai ki bom gi machak sing lawbaga loinana thauduk asigi matang da agency asinasu ticket pa hokre RIMS ki asoiba aranba kya namiyam da awaba pi haiduna Maoist Communist Party Manipur na RIMS ki foundation day numit ngasi September gi tang taramari gi ayuk pung manga dagi nungthil gi pung manga fawba chatakiba general strike mahusa gi punchi da
akai pikre general strike asina maram oiduna khwarmal kaitel bi kana khidre dukan sing thonglo na ki arapa madi anak pada chaliba gari sing sena khide lambi da mi chatpagi chang hanthake general strike manungda pamda ba thodok thokibagi paudi phangkhide Khwarmal Bazar ki akoibada pamdaba thodok thoktanaba amadi lu nana thamnabagi pandamda ngasi IMC amadi City Commando Unit na fata haudi sing sengdopagi thabak chathakre ngasi sengdokiba mafam sing atudi Governor Road Pauna Bazar Family Welfare Road Thangal Bazar gi Alu Gali Temporary Market Set amadi Khuyatong gi mafam sing ni amora kai sing sengbagi thorongba bari lena City Commando Unit ki Inspector Wifi na luchingba police personnel sing na lambi gi nakyeta leiriba miyu sing da fata haudi puthoktanaba pautak piki loinana tungda mafam sadana fata haudi hundoklam labadi ain goi ba thabak lokhatkani haiki Mabalamda Mahimasing Tamliba Tabak Toduna Laikraba Amadi Mafam Adugi citizen Oina Laikraba Maitei Singna Lamdamasigi Chanakanglon Inanpu Seng Nakna Setpiu Haina Southeast Asia Cultural Organization Sikona Tadrukba Cherolamana Kangalagli Cultural So Amadi Maitegi Mari Lenava Atei Thoram Sing Utpada Maitegi Oiba Fidget Lighting Sizinabiu Haina Apil Toragli Ifsagi Taramangarak Subamapo Kumon Thorongasi MDU Holda Pangthokre Thoramaduda Ifsagi President Johnson Hanagi President Ibotombi Kuman CS Sankar Amadi Pandamgi President Dilip Kumar Yauna Toan ba Miyoi Kiana Sarugaki Civil Society Organization Kiagi Mihusingna Sarugaki Thoramaduda Wangang Kibasing Fondong Kibada Lamdamasigi Miamgi Isu Sing Waruisin Puraknaba Tabak Toriba Organization Sing Punsinduna Chaminabagi Matam Oire Tiangnariba Isu Singasi Luisindaba Honabada Apunbagi Sakti Dargar Oye Manipur Kandanaba Amadi Purup Kiana Honoringeda Kanaguma Karana Lamdamasigi Miyoi Kiabu Manganaba Drug Sing State Asida Pusidlagli Amadi Manipur Gilam Kya Manganaba Honori Haiba Wafum Sing Fungdonaki Ipsagi President Johnson na Lup Sing Punsina Duna Miamgi Oiba Tabak Tominasi Haiba Kola Wasi Afaba Kongtang Amani Lamdamasi Tangnariba Choba Isu Kya Nasi Fauba Luisin Bangamdana Ladiba Si Amata Oina Punsina Duna Luisin Honaminasi Haiki Ako'y nandito pa matandadi kasi na ako'y na matulad siyang lagan nandito pa matandadi ako'y nabiyan nila yun eh. Ahang na nabisi kayo na objectively po na ba ako'y mapupunta rin po na kayo. Ato mo ba ama? Second na, ato ki conversion to structural formation na haibadi coordinating body under the loop ama sa mata ako'y CMC haibadi approach mo ama. Ato po ano siya? Samnada ba haibadi ka? Maraming objective to na punna chamin na bigi wapan wapan lain kana ako'y structure amak lagi haibagi ako'y disability lagi haibagi ako'y objective to madagi clarity lagi na lo ato ito ba ako'y asai punna mo ibadan na ako'y tharok sa ila pa Manipur ki tao na lo bilup si sige ako'y film se sway na ako'y self assessment ang mataw matagdati ako'y na pause ba sana pause ba dati ngasi pawa Manipur ki chowa state isu thoro ko matagdati ako'y objectively pulma magni haibasi ay di mas nagkakingay na debrana kanjay Manipur Sarkar na lambi thonggi phibam phagat hanaba akanba micheng sangani haikhrabasu chingi manung hanjinba mafam singdi lairadana Imphal City gi maruiba lambi singi phibam nongmanongmagi soksilagli Imphal City gi maruiba lambi singda achauba amadi macha port hole chamri gi mathakta lairi ngasi ISTV News na Imphal City gi maruiba lambi sing satuna yengsinbada port hole chamri gi mathakta lairamba thenaki Imphal manunggi khwaidi gi maruiba lambi ama oiriba Pauna Bazar gi lambi asida port hole achauba amadi macha punna Kuntragi Matakta Lady Raj Baban Mamangdagina CM Gate Fowler Chaliba National Highway Kuntra Mapan Gilambi Asigi Moirang Kum Fowgi Manunda Port Hole Achoba Amadi Macha Kuntra Manga Hena Lady Uripok Rims Road Taba Kilometer Amarom Tamak Sangba Uripok Kantin Lambi Asida Port Hole Chamagi Matakta Lady Uripok Flyover Bridge Gi Naget Amadi Uripok Tagi Rims Sangpam Lambi Fowgi Manunda Lairiba Apunba Port Hole Masingasi Yankai gi Mataktani Flyover Dagina Kuyatong Tabagi Chaliba Nagamapal Lambi Asina Port Hole Kuntra gi Matakta Lairi Lambi gi Naget Lairiba Musing Amadi Hairiba Lambi Sing Asida Chaliba Miamna Port Hole Sing Asina Maramoiduna Kudong Chadaba Kya Mayok Nari Lambi Sing Asida Accident Topagi Chang Hengalakli Pibam Masida Manipur Tuba Matamda Mitch Sangduna Lambi Sing Asida Lairiba Port Hole Sing Semjin Binaba Praja Singa Sarkar gi Pungning Sing Silakli Port Hole Masi Imphal ya dei jaga da su thengna jare masi na koina sathok ke sin yamna awab thengnai ero de sigi maintenance su dog de jai ko la sa ga din su kim sem de film de lai
ꯑꯗꯨ ꯃꯍꯨꯠꯇ ꯀꯣꯏꯂꯥ ꯁꯥꯔꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯤꯔꯒꯗꯤ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝ ꯁꯣꯛꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯤ ꯐ꯭ꯔꯤꯂꯤ ꯈꯣꯡꯅ ꯆꯠꯄꯁꯨ ꯉꯝꯖꯗꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤꯕ ꯑꯃ ꯄꯥꯝꯖꯩ ꯄꯣꯍꯣꯜ ꯂꯩꯕꯁꯤꯅ ꯒꯥꯔꯤꯁꯦ ꯊꯩꯔꯒ ꯆꯠꯅꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯑꯗꯨꯝ ꯇꯧꯔꯦ ꯒꯥꯔꯤ ꯇꯨꯁꯟꯕꯗ ꯁꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯂꯩ ꯆꯥꯀꯤꯡ ꯂꯩ ꯈꯪꯗꯕꯅꯤ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯀꯥꯟꯗꯗꯤ ꯇꯥꯔꯀꯥꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯕ ꯅꯨꯡ ꯃꯌꯥꯝ ꯀꯥꯞꯊꯣꯔꯛꯄꯅꯁꯨ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯄꯥꯟꯕ ꯑꯗꯒꯤ ꯃꯃꯥꯡꯗ ꯐꯝꯕꯗ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯁꯣꯛꯄ ꯈꯨꯗ ꯄꯥꯟꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯈꯥꯝꯕ ꯒꯥꯔꯤꯗ ꯄꯥꯟꯕꯒ ꯌꯥꯎꯔꯦ ꯄꯣꯠꯅꯦ ꯑꯗꯨꯝ ngarang nagamapalda bom pokai handuna miyoi mapan sen kiba amadi kaya amana sokapan nangan kiba thoduk adubu thangmaiban kendra development organization tagdona akan bamongda kandem tawragli matungda siguma thoduk asi amukhana thokan biganu hari tagdogi president M Rajendrona ngasi kendra sigi nauna khalaba estate ki all as pension card miyoi sani tarada yenthokpagi thoramda wapamasi phongdokhibani kendragi MLA KS Joy Kisan gi meeting makhada card yenthokhiba aduga mari lenana Rajendrona makhatana phongdokhibada ngarang sokpada yaukiba nagamapal faugoi sangbam lekaidagi nongmai them Somarendro haiba miyoi asi thangmaiban kendra Trinamool Congress block ki president oibada natana tagdogi achangba member amani asiguma laibak thiba thodok asi matungda bugana thogan biganu haina mari lenaba sing pungning singsinki ta pen daga lainarga su asigum ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯟꯕꯤꯗꯅꯕ ꯑꯗꯨꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯄ ꯉꯝꯖꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯊꯝꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯂꯥꯏꯀꯠꯅꯔꯤꯕ ꯁꯣꯃꯔꯦꯟꯗ꯭ꯔꯣꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯁꯣꯛꯂꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯩꯈꯣꯏꯅ Sajiwat jail da ngasi music center ama hangdokre hangdokpagi thoramda jail gi SP IK Muiba song and drama division gi director oiramba Ningthaujan Naba Chandra amadi saisakpa Naba Bol Kenosu Saruyaki IK Muiba na jail da leriba miyosingbu hana hainaraba phattaba singadu thadoktuna santi leba punsi mahing amada laknaraba khongthang asi paikhatpani mamangda Sajiwat jail da yoga center gym amadi layek phamna chingba hangdokre haiki ऐसे कोई तो म्यूजिक की सेक्शन में हांगी से मोई म्यूजिक सिना इनर पीस में पूरे है बदेगी बॉन्डी सिंग से टैलेंट जो हम ले बात तार इसे की और शू आदि इंस्ट्रूमेंट में शू अशुभ की टैलेंट हम ले बिना मोई इनर पीस में भंगना बा मोई रिफॉर्मेशन की one of the part of reformation होए ना कोई ना शिप Hawu marak kha Imphal da leiba handakta nauna hangdokhiba Apex Hospital and Research Center na sinduna free diabetic detection and treatment camp ama pangthokre hariba camp asida miyoi chamarom checkup tawbaga loinana layengki makhatana su tongan ba makhalgi laina kya gi camp sing pangthokna ba pandam thamli hospital asigi superintendent Dr. K Gunabandana Diabetics laina asi chaba thapaga yamna mari lene laina asi TB wangba amadi hypertension kya thokali miyamda ever oinaba asiguma kem asi pangthokpani haina phongdokhi layang dringaida chinjakta cha daiba daba chinjak sing cha bu sing khigi maraktagi chang khara hanthana nemthana charaga namsi thingmangamba ngapthongamba adigi lena manung seli tension hairabada isagi je him thorang makhada सावदा हिंगना नब साव सिदा संदे बयादवा मसन जंग यौ सिजाक साबिरगा का हेन साबिदवा अमदि सागदब सांग साबिरकांदा डायबिटीज लेनासी ngakthokpada yam saw matiang oigani Chief Minister Okrami Bobina Luchingba Congress Sarkar asi law and order ngak pangamdre haina BJP Imphal West District na phongdorakle Micham Praja Singh tangdu laitana hingbangamnadre security na khurak hangdana leiriba Imphal bai olmakta da bom pokai handuna mioi mapan sikiba kayamana sokapan nangan kiba thodok asi BJP Manipur Pradesh na awaba phongdorakle hojik sanabagi paw lobise Sanabagi Pau Pizuri. Lagibo October gi Amadagi Manipur Mountaineering Institute Complex Lamdanda MPYAD scheme gi Makada MTN Sinduna Numit Tarenigi Oiba Adventure Leadership Kemama Pangthukani Hari. Amaromda MMTA gi Veteran Mountaineer Amadi Life Member Dr. Kumbong Mayum
Sarit Chandrana Thasiki Tang Tarani Twitter Kangodana Lake Dabada Association Asina Awaba Fungdurgli. Manipur State Kabaddi Association Sinduna Thasiki Tankun Gataretaki Maridak Suba Gurumayum Ombi Manisang Memorial Manipur State Kabaddi Championship Pangtholgani Hari. Bisnupur District Table Tennis Association Sinduna Moirang Satariba State Level Table Tennis Tournament King Sanakiba Men's Single Semi-Final Match da Imphal Iski Romitna Thawalgi and Rupa Chandrabu set Mari Anida Toiduna Final Sankre. Hayang dagi amphana sinduna Nepalak Suba Manipur State League Mapal Kangzibu na pangthok na basem sa kre kumukjam Joy Kisan na sponsor tawduna pangthok kadaba Manipur State League asida state asigi maming lairaba football team tarana sarugyaduna league kang knockout basis ta sanagani league asigi winner da lupa lakani aduga runners up na lupa lakama loinana ate sel gi mana kya su yauri atoy atopa pau kra pijari Ngarang numidang pung nipan makhairum taba matamda Anjuman Lilong awang lekaida nupa kharaga fattabali chalami haibi nupi ama farba matungda Kanglaipak Women's Welfare Manipur gi miyoisinga sinarakre association gi miyoisinga pautak pirba matungda nupi adu imung manung gi miyoisinga kusinakre Ngarang Nagamapauda Miyoi Mapan Hatkiba Taudok Adu Laibak Tibani Haina MPP na Fongdoragli Asiguma Taudogasi Matungda Mukana Tokaloi Devani Manipur Sarkar na Hidamasida Akan Makongtang Lokana Bataksilagli Manipur Saita Pracharak Sabha Wangzina Saita Academy Kolkata ga Kusamnaduna Penamasung Literature gi Maramda Kananina Bagaloinana Saiding Changdam Nabagi Toramamu Wangzing the Pangtokre Toromasda Saita Academy Kolkata gi Officer in Charge Gautam Paul Saita Academy New Delhi gi Manipur gi Advisory Board ki Convener IS Bihari Manipur Saita Pracharak Sabha Wangzing gi President N Birenchu Saruya ki Kabi Taramangana Masana Iba Sering Sing Pak Toktuna Changdam Naki Volunteer for Scientific Action on Rural Development Ministry of Environment and Forest Kimakada Biodiversity Conservation Knowledge and Participant Haiba Timda Numinini Chumna Chatagadaba State Level Seminar Ama Lamding Model High School Wangzing the Hodokre Hodopagitoram the MLA P. Brojan Indian Science Congress ki General Secretary Professor Arun Kumar Volunteer for Scientific Action on Rural Development ki President L. Manau Susurga ki Nasi Hanbanumita KVK Walgi Yumnam Bedajit Professor Arun Kumar Yauna Biodiversity Mari Lenaba Pepper Singh Patoki Jananeta Hism Ilabur Kichama Talatare Subaning Singh Palan Wangoi Dengasi Pangtokre People's Protection Development Committee Women's Wing Nasindana Pangtoki Batoromaduda CPI Manipur State Council Secretary Comrade Dr. M. Nara Secretariat Member A. Lala Irabud Day Celebration Committee Secretary Comrade L. Sotin Kumar People Protection Development Committee President T.S. Manglemba Singh Amadi Committee Second Member L. Ratin Kumar Mitai Amadi Wangoi Her Secondary School ki Retired Principal Ice Chandra Chingba Musing Presidium Member when a Sarugaki Bamiam the Irabot ki photo the Laisukatuna Ikaikum the boat K Torongo Marilena Toanba Cultural Sokiasu with K Irabot Celebration Committee Secretary Comrade L. Sotin Kumarna Irabona Ninja Manglan Amadi Magna Oheningba Manipurgi Saktam Nasiti Madugi Onatainavada Loina Thorakle Manipurgi Ladiba MP Hum Asina Watuk Wediba Border Fencing Matanga Parliament Wapamata Pukatabada Pendaba Poi Petrol Gimaman Nomanomagi Hangalaktuna Lairaba Praza Singda Asukimatic Awabakia Mayok Nahale Diesel Gimamalsu Hayang Natraga Hangsiti Hangalakpiana Lady Haiki Politics Kogari Basi Karino Maruina said Chapchana Karvari Lamda Chanjalapa Same time we left the Chanjalapa MLA we never took Kari Damak Paki Aduba Sevagi Tava Same Tana Vidama Tika Town no Vidama Karbar Town no Vidama Mayum Makai Maril Matum Sampati Pishana Vidama Adulay Paki Lura Shukayama Matamda Nasidi Assembly Manunda Adumbo Wakum Kayama Kanaraga Maduki Paki Mishakaya who never go from Adon Nasinumagi Ingasagi Pau Pizari. ICL Lamphel Fatiki Pangba Paugi Matugina, Nasiki Quidigi Sakibagi Changasi, degree Celsius Kuntrani Twitters Mictaret, Quidigi Mukisanga, degree Celsius Kuma Twitters Mictaret, Nungsitiawa, Sinmanelgi Chang Chada, Ayukta, Marfudrani Toy, Nungtildana Chada, Hundramanga, Nungzugi Chang, Tarani Toy, Dust Mic, Manga, Millimeter. Arroba the Maru Pau Amukan Pizari.
Supreme Court की जस्टिस सेला मेसोना बिष्णुपुर डिस्ट्रिक्ट एंड सेशन जज कोर्ट संगाखरे मेडिकल अमरी एजुकेशन सेक्टर द कनागुमा मतन अपन पीबीगनु हाइना एमपी डॉक्टर मैनना फोंदोखरे अमदी रिम्स द अंगांग उनबगी ऑपरेशन तौनना हिदा कापदा नुपी मसीरे नसिगिदी आईएसटीबी न पिजब पाउ मतांग स्टल उसिनजरे मियंग ताबिरबसिंगबु कायना नबया थंगनिजरे